So koi Meitei nupisingse Meitei chanugi koi mathona singse amuka hana haidi abanina kanglai pakse wabe ya bawara abanina koi penda bagi budi hairi niko penda bagi aphaba suluina ba phattaba luina khalli haina adum haina bani aduna moi mayam adi imalai bakta leiri be isini naw mayam sisu wabe ya baware haidi yengodana amta khallaga tha tare nipan mapan sujala kadarabanina sigi mata Aiki channel sibu yang biriba mayam khuding mapu mipum khuding mapu taram noksa bagal loinena kurumjari mayam ayamu laksare mayam adu mayam ko akhoi gi media da laiba video adagi isini naw singna awaba mayam mayuk ba mayam akhoi gi hawai thongba charaga akhoi gi chakti loi thokhaba akhoi gi biscuit na hawai thongba daga kotla chaba adugumba mayam se ubada to kimatik akhoi nungai jade ubada akhoi hoi mayam na di khalam gani ko noina mapanda leiraga nungaite haina dumaina khanbi ganu akhoi su mapanda leiri bani akhoi su imalai ba ki ido khoi da su yauri bani ado hanba maktada ai kano bo ming oina panjara bada korongan bago su salam tawzaram ge ado kano sum nungaita ba sum mayam da sum share tawjani ba khoi di upai di leite mateng pang bagi leite habadi khara isini naw khara na di dum haibire iko noisu athokla yauru laudana kana haibire iko ado akhoi adumaina chatlaga isa yauraga khoina mateng mo pangdarga su khoi mateng pangba imamangi video da so ina haijegi khoi mateng pangba huji phok khoi lepchadri lepchar oi dum pangjarakini ko ada ngasi se video ma yengba yamna nungaita ba haitare ko video sida khoigi nupi akhoigi isini naw khoi ibung ipa nupa singsina chatlaga khoi lan kano tawbodo adubudi ngak pasat padubudi mamangdagi su dum yengaga su la eba ko adu yengaga la isini naw mayam akhoigi ibung ipa mayam ngak piri ba mayam busu kaisamna dum haininga letana thamoi sidagi dum thagachari ko aduga ngasi aina yengjari ba video sina ko akhoigi nupi isini naw sing ko akhoigi mauga duna akhoigi mayumda mau duna bo haidi yumgi kano do huntu omaga chatlaga khungau setlaga training chatlaga mateng pangbani haina chatpado ubada amuka hana su khoi Meitei nupi singse Meitei chanugi khoi mathongna singse amuka hana haidi thagachani gi amuka hana oiribese sijigi khallaga khoi gi isini naw singna khoi naw singna amuka hana yumgi kano do huntu oma khoi mau ai ni mauni haibado kauthoga ai mauni habado kauthoga khoigi madu mayam do maningda hadi tungda loi thamamaga imalai bakse kanda bai adi harga khallaga chatlaga tawbodo ubada dukimatik hadi pungning sida khoi yamna kai haini hazo harawi yamna su pungning su yamna nungsi ado haininga leitana thagachari atai inaw sing chaminari ba mayam do na liba wari do tabada ne siam tina nungaita bodo wari do tabado da ne khangde haininga leitana nungaite sida natana isini naw mayam na satpa adagi isini naw mayam na lan ngak pasapada thengnari ba awa mayam do adu do yamna nungaite na lana di lobi ganu ko mayam aigi se sum mayam da sum aigi pukningi oiba se ko ai sum share tawjabane ko ado akhoisu ina kaira khunba imung amagi macha masu oiram taragadi akhoisu migi mirei bak sida migi maram sida migi maron si lolaga akhoina mapan sida la aga khoina aigi nungsiraba ima ipa isini naw mayam dagi lapna leiraga akhoina sida thabak tawjari basiju akhoisu leitaba laidaba haibado adu oiram bagi damaktani akhoina iramdam du da leiraga akhoisu iramdam du da aigi iramdam du da akhoisu leiningi iramdam du da leiraga isagi oiba culture fajaraba isagi culture Meitei gi oiba culture fajaraba culture sigi dress setana akhoi yumda leidana mayam isini naw mayam gi mayam ga leimina bado khoisu leimina janingi adubu khoisu hingdabadi yadabani na miyoiba se hingdabadi yadabani na hingnabagi damakta paisa tandabadi yade hingbada paisa loi changi ko aduna hingbada paisa changbani na khoisu paisa do leitabagi khoi mapanda khoisu leijabani aduna khoina mapanda leiriba isini naw mayam sina khoi mapanda leiraga khoi mapangi haidi akhoi imalai bak nungsidaba imalai bak sukning ningdaba imalai bak kidamakta kaimta khandaba adumaina khanbigano su akhoi gi imalai bak ki chinjak ahawba aigi imalai bak ki chinjak imalai bak ki khwaidagi hawraba ngari yaudana saba nongma ayuk amadi sarangani nungdang saba
ngamdena yumda hainaribado akhoi di ngari haiba ngari du yaudabida akhoi charaga migi miraibak migi maron se ngangaga si akhoi na leiribani akhoi su leijaninge yumduda iramdamduda isagi ichincha adagi isagi dress isagi culture setlaga aduda ima icha mayamga pullaga leibado ado akhoi na mapanda leiri sisu akhoi gi leitабado ko lairarambado khoi jo paisa senthok lambi lairamdabado aduna maram oiraga khoi se mapanda leibani aduna yumlomda leiba ichini naw sina khoi awaba tarabani na wara abani na kanglai pak se wabe yaba wara abani na khoi penda bagi budi hairini ko penda bagi budi hairini hadi penda bagi dum haijaba dum khanjaba ne na khalle lawe ado adumaina khanbiganu akhoi su imalai bak to da leiningdaba yaupоте khoi leiningi ni aduna bu lak ni paisa me ama ting ting na khoi lai bani yumda satna bani haidana khoi tungsan jadana khoi ju hona jaraga tawjari bani ado akhoi ni yamna ina kaira khunba natabani na akhoi ju manipur da leibado phangda bani laira ramba oibana khoi ju paisa nung satana bagi damakta oiraga khoi ima leibak si thadoga mapanda leibani ado mapanda lei haidana akhoi ni ima leibak si bu nungsidaba ima leibak si bu khoi na kari mata khandaba dugumba khoi mapanda leiba isini naw mayam aingonda gi chingna khoi kana gumba amata dumaina leijate lana khanbigano isini naw mayam na waba mayam do adu do khoi di upai leite yengaga noibu wariba isini naw mayam ichini paw mayam adegi inaw nupi mayam khoi gi mau inaw nupi na bu satpa adegi adu gumba mayam do khoi thagatli thamoisi dagi thagatpa adegi isorda moibu amuka hena kano tawbiu mateng pangkhatpiu adegi mateng pangbiu haina isorda khoi di khuram jabana tana khoi lapna leibanina khoi kano tawjade aduna warobiganu ado mi se wabu war adi leibu leiraktraga di aphaba su loina ba phattaba loina khalli haina adum haina bani aduna moi mayam adi imalai bakta leiribe isini naw mayam sisu wabu yaba ware haidi yengodana amta khallaga tha 3 9 mapan sujalakadarabani na sigi matam side wara abani na khoi pendabagi adum pukhai haina ba punga ngangna banena adum khantok chai waroba kaisu leijade ado ai hanna adum haijege khoi mateng tawbo su lepsade adum lepsar oi adum lep tawjarakini ado mayam aingonda haidi manipur da sukyamna imalai baksida sukyamna waraba matam sida suyam wanaraba matam sida nangna nangi na yumda phamaga video namaga samana haire haina haibiganu upai leitabagi mayam da aikoigi aigi thamoida leiba wase mayam da sum phongtu aga mayam da sum khanghanjaning bagi ai video matek sima dum semjabani mayam ai hoi yumda leiraga dina mini video se do na yumda leiraga phamaga namaga tumaina lecture tawe haina khanbiganu khoisu kanglai paktugi ini kanglai paktugi machani adu si haraga ngasi gi damaktadi bye bye ado akhoi di media gi mateng lauraga adagi akhoi di kanogi YouTube ki mateng lauraga akhoi mateng pangjigi pase akhoi na haijabagi akhoi na sidagi mapanda leiraga akhoi na pangi haibagi mateng haina bagi akhoi na tanja amadi akhoi da phangbabudi adubu aina haijaning badi mapanda leiba akhoi gi video namdaba akhoi gi manipur gi mapanda leiba akhoi sida Delhi da leiba khatangi wana tana mapanda leibiri be sini naw mayamna mateng tawbiri ba mayam se video namaktaba adagi photo thagalaktaba mayam se video mateng tawde haidana mayam aina haijaning is a sineba video budi namhautre photo budi ka phogdre akoina mateng tawjakhiba ngaise ado dumaina haidi akoina mo YouTube macha masum tawrabani haidana video se mayam da share tawre adagi photo se akoina mayam da share tawre na khallasini ado sumaina share tawningai leitaba mayam asu YouTube mapanda leisir oi paina bang haktana te khara khatani paina base ado aina haijaning badi khoigi paidaba mayam leiriba se khoigi media da uthokpa adagi Facebook da YouTube da ka ke uthokta isini naw yaudaba natte haiba sigi uthoktana mayam imalaiba ki waraba isini naw mayam gi awaba taraba mayam sigi mateng pangdaba natte haiba aina haijari se adumaina mateng pangba mi mayam leiri ni haiba sidaisda aduna mayam akoigi mayam da uthokpang haktana mateng pangbani uthokrakutaba dudi madi mateng pangamoi haina khanbigan khoi ama khaktani amana amagi mateng loina ba pangi sidaisida akhoi sida Delhi da leiba khatangi wana tana atopadegi mamangi video da su aina haiba yaukhibani Assam dagi bawda aingonda call tawraga
paisa mating tawre haidi paisa di mating pangning ba ko moina kanagi kano da through da tawraga paisa mating pang duino haibado moisu upai leitabagi aingon da phawbo tawraga mating manipur da pangsagi aina mamangi aina medara jundara aina video hapsagi bani mayam isini naw mayam matam do da net chatta bani na aina khanbada video do isini naw mayam ho yengbi ba khara musu yaurangani ko ado anamana di video si yengamaroi hana khalle ado aina hairi se video si khatang yenghaning bagi wanataba main oina aina phongthok chaningi bese khoi mapanda leiriba khoi sini naw akhoi gi ima ipa saklaba kari kai mayam akhoi leiriba mayam se sida khoi mapan sida manipur gi mapanda si mayam sina ima leiba ki damakta mating lepta na nga si phawboda pangjari pangsu